ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯃꯗꯤ ꯍꯩꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯖ, ꯁꯦ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯅꯪꯅ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯊꯔꯛꯑꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯤꯔꯛꯏꯁꯤꯕꯣ? ꯌꯥꯝꯕꯨ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤꯅꯦ꯫ ꯏꯆꯥ ꯃꯁꯥ ꯐꯗꯕ ꯌꯥꯗꯦ, ꯑꯗꯨꯅꯅꯦ ꯆꯥꯁꯤꯟꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯂꯣꯏꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯤꯒ ꯄꯣꯛꯄ ꯌꯥꯔꯣꯏꯀꯣ, ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯏꯆꯥꯕꯨ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤ꯫ ꯍꯧꯖꯤꯛꯀꯥꯟꯗ ꯅꯨꯄꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯅꯨꯄꯤꯅ ꯀꯔꯝꯅ ꯐꯔꯤꯕꯅꯣ? ꯋꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯅꯤ, ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯣ? ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯄꯥꯞꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯕ ꯃꯤꯅꯤ꯫ ꯅꯨꯄꯥꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯣꯛꯄꯤꯗꯨꯅ ꯁꯦꯟꯅꯕ, ꯅꯤꯡꯊꯤꯖꯅ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯏꯆꯥ ꯅꯨꯄꯥꯗꯅꯤ ꯄꯥꯝꯂꯤꯕ꯫ ꯃꯣꯏ ꯕꯕꯥ, ꯑꯗꯨꯝꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕꯤꯕꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯜ ꯑꯁꯦ ꯅꯨꯄꯤ ꯌꯥꯎꯗꯅ ꯅꯨꯄꯥ ꯈꯛꯇꯅ ꯄꯥꯟꯕ ꯉꯝꯅꯗ꯭ꯔꯥ? ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯁꯦꯝꯕꯗ ꯅꯨꯄꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯥꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯖꯕꯗꯒꯤ ꯅꯤꯡꯉꯣꯜꯅ ꯅꯤꯡꯖꯕꯅ ꯁꯔꯨꯛ 100 ꯍꯦꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯃꯣꯏ ꯕꯕꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯅꯤ꯫ ꯑꯣ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯪꯅ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇꯒ ꯂꯩꯒꯦꯒ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯃꯁꯤꯗꯤ ꯑꯩꯗ ꯅꯠꯇꯦ, ꯅꯤꯡꯉꯣꯜ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯊꯃꯣꯏꯗꯣ ꯑꯩꯗꯤ ꯄꯥꯟꯗꯦ꯫ ꯃꯣꯏ ꯕꯕꯥꯅ ꯄꯤꯕꯥ ꯈꯛꯇꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯕꯤꯔ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯃꯗꯤ ꯂꯧ ꯏꯪꯈꯣꯜ ꯋꯥꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯥꯇꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯗꯦ, ꯃꯆꯥꯅꯨꯄꯥ ꯈꯛꯇ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯐꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯥꯏꯔꯕꯁꯨ ꯂꯧꯕꯤꯔꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯁꯨ ꯊꯥ ꯃꯄꯨꯝ ꯐꯥꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯕꯤꯔꯥ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩ, ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯀꯔꯤ ꯍꯥꯏꯕ ꯏꯅꯦ? ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯕ? ꯍꯣꯏꯅꯦꯍꯦ, ꯅꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯕꯅꯤ꯫ ꯅꯪꯕꯨ ꯍꯔꯥꯎꯗꯕ꯭ꯔꯣ? ꯏꯅꯦ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯩꯅ ꯅꯨꯄꯥ ꯄꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤ ꯄꯣꯛꯂꯤꯕꯅꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯀꯗꯧꯔꯦ꯫ ꯑꯩꯅ ꯁꯣꯝꯗꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯅꯤ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯌꯨꯝꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡ ꯊꯥꯛ ꯇꯧꯗꯨꯅ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯂꯤꯕꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯂꯨꯈꯤꯒꯦ꯫ ꯍꯩ ꯕꯤꯔꯥ, ꯀꯔꯤꯅꯣꯅꯦꯍꯦ? ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯑꯃꯒꯤ ꯃꯇꯧ ꯂꯧꯔꯤꯕꯗꯨꯕꯣ? ꯅꯨꯄꯥꯇꯅ ꯃꯆꯥꯅꯤ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯁꯨ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯔꯛꯂꯕꯅꯤꯅ ꯅꯆꯥꯅꯤ ꯍꯥꯏꯅ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯃꯃꯥꯡꯉꯩꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯕꯨ ꯊꯥꯛ ꯍꯟꯊꯅ ꯈꯟꯅꯔꯝꯕꯗꯣ ꯅꯪꯅ ꯅꯧꯍꯧꯅꯅ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯌꯦꯡꯉꯨꯁꯦ, ꯏꯁꯨꯁꯦ ꯃꯁꯛꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ꯫ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯑꯉꯥꯡꯗꯣ꯫ ꯏꯅꯦꯅ ꯌꯣꯛꯀꯦꯔꯥ ꯍꯨꯟꯗꯣꯛꯀꯦꯔꯥ ꯇꯧꯕꯤꯔꯨꯔꯣ꯫ ꯍꯥꯏ ꯕꯤꯔꯥ, ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯆꯥ ꯄꯤꯛꯂꯤꯕꯁꯤꯕꯨ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯕꯨ? ꯕꯤꯔꯥ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯕꯨ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯖ, ꯅꯄꯨꯔꯣꯏꯕꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯝꯃꯦꯗꯅ꯫ ꯏꯅꯦ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯁꯥꯎꯍꯧꯕ꯭ꯔꯣ? ꯁꯥꯎꯕꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯈ꯭ꯔꯣꯒ ꯍꯥꯏꯔꯛꯏꯕꯅꯤꯅꯦꯍꯦ꯫ ꯃꯁꯤꯕꯨ ꯅꯪ ꯉꯜꯂꯤꯉꯩꯗ ꯈꯔ ꯁꯦꯝꯗꯣꯛꯍꯧꯕ ꯌꯥꯗꯕ꯭ꯔꯣ? ꯃꯥꯒꯤ ꯂꯝꯆꯠꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯎꯔꯕ ꯐꯥꯎꯕ ꯃꯅꯤꯡꯇꯝꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯂꯣꯏ꯫ ꯏꯅꯦ, ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯩꯗꯤ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤ꯫ ꯏꯆꯥꯁꯤꯕꯨ ꯃꯃꯥ ꯑꯩꯅ ꯆꯥꯎꯅꯅꯕ ꯌꯣꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯥꯅ ꯍꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ꯫
ꯅꯨꯄꯤꯁꯤꯗꯤꯅꯦ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯋꯥꯈꯜ ꯊꯦꯟꯕ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯏꯁꯨ ꯑꯁꯤꯅ ꯃꯄꯥꯕꯨ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯕꯤꯔ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯌꯨꯗ ꯉꯥꯎꯗꯨꯅꯇ ꯂꯩꯔꯝꯃꯤ ꯅꯣꯡꯃꯇ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯊꯥꯖꯅ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯃꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯏꯟꯊꯣꯛꯄꯤꯕ ꯍꯧꯅꯕ꯭ꯔꯥ ꯏꯆꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯀꯔꯤꯒꯤ ꯊꯃꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯗꯦꯅ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯏꯆꯥꯅꯤ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩ ꯅꯨꯡꯁꯤꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯧ ꯑꯩꯗꯤ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯉꯣꯟꯗ ꯄꯤꯔꯣꯏ ꯊꯥꯖ ꯃꯄꯨꯔꯣꯏꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯂꯝꯗꯦ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯖꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯆꯥꯎꯔꯛꯂꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯄꯥꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯗꯕ ꯀꯧꯕ ꯐꯥꯎꯕ ꯀꯧꯕꯤꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯒꯤ ꯃꯈꯥꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯕꯤꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯩꯕ ꯁꯣꯛꯄ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯃꯆꯦꯒ ꯁꯥꯟꯅꯃꯤꯟꯅꯕ ꯐꯥꯎꯕꯗ ꯃꯥꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯖ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯕ ꯇꯧꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯣꯏ ꯕꯕꯥ ꯅꯪꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯐꯕ ꯈꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯆꯥ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯇꯕ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯅꯠꯇꯅ ꯃꯧꯄꯥ ꯑꯁꯤꯒ ꯍꯔꯥꯎꯅ ꯁꯥꯟꯅꯖꯕꯁꯤ ꯐꯥꯎꯕꯗ ꯃꯣꯏ ꯕꯕꯥꯅ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯈꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯕꯕꯥꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯏꯆꯥ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯈꯪꯂꯝꯂꯣꯏ ꯊꯥꯖ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯥꯅꯤꯡꯗꯕ ꯋꯥꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯑꯁꯥꯎꯕꯅꯤ ꯅꯪ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯖꯕ ꯃꯗꯣ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯀꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯣꯏꯅꯣ ꯑꯣꯏꯔꯣꯏꯗꯕꯅꯤ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯁꯦꯜ ꯃꯥꯡꯍꯟꯕꯗꯅꯤ ꯃꯈꯣꯏꯅ ꯁꯤꯜꯂꯛꯀꯗꯧꯔꯤꯕꯁꯤ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯕꯨ ꯑꯐꯕ ꯇꯧꯔꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯃꯣꯏ ꯕꯕꯥꯅ ꯑꯗꯨ ꯌꯧꯅ ꯈꯟꯕꯤꯔꯕꯅꯤꯅ ꯑꯩ ꯃꯣꯏ ꯕꯕꯥꯗ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯂꯥꯏꯖꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨꯒ ꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯏꯆꯥ ꯂꯥꯏꯖꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯤꯡꯖꯩ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖꯅ ꯃꯄꯨꯔꯣꯏꯕꯗ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯂꯥꯏꯖ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯖꯔꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯕꯨ ꯋꯥꯔꯅꯤ ꯇꯣꯛꯂꯣ ꯌꯥꯔꯦꯅꯦꯍꯦ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗ ꯁꯦꯜꯁꯦ ꯄꯤꯒꯦ ꯇꯧꯔꯒ ꯈꯥꯎꯗꯅ ꯄꯤꯗꯗꯅ ꯂꯩꯔꯦ ꯏꯃꯥ ꯏꯃꯥ ꯑꯩꯅ ꯐꯤ ꯁꯥꯗꯨꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯅꯤ ꯑꯩ ꯄꯥꯕꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡꯗ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯖꯤꯟꯅꯅꯕ ꯄꯥꯕꯗ ꯈꯔ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯄꯤꯕꯅꯦꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯃꯥꯕꯨ ꯏꯆꯥꯒꯤ ꯑꯋꯥꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯅꯤ ꯏꯃꯥꯗꯤ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯪꯅ ꯅꯄꯥꯕꯨ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯅꯄꯥꯒꯤ ꯊꯃꯣꯏꯗ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯤꯕꯁꯤꯗ ꯏꯃꯥ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯄꯨꯗꯨꯅ ꯅꯕꯣꯛꯈꯣꯏꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯨꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯄꯥꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯄꯥꯕꯕꯨ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯅꯣꯡꯃꯗꯤ ꯄꯥꯕꯅ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯀꯧꯕꯤꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯥꯖꯅꯤꯡꯂꯤꯕ ꯏꯃꯥ ꯑꯩꯈꯣꯏ ꯊꯥꯅꯤꯜꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯅꯨꯡꯉꯥꯏꯍꯧꯅꯅꯕ ꯑꯩ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯕ ꯌꯥꯗꯤꯌꯦ ꯏꯃꯥ ꯏꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯋꯥꯕ ꯃꯥꯏꯊꯣꯡꯗ ꯂꯩꯔꯝꯃꯤꯁꯤꯅ ꯏꯆꯦ ꯄꯥꯕꯅ ꯉꯥꯡꯉꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯆꯦꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯅ ꯏꯆꯦꯕꯨ ꯅꯣꯡꯃꯇ ꯐꯖꯅ ꯉꯥꯡꯕꯤꯁꯛꯄꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯎꯔꯕꯅꯤꯅ ꯏꯆꯦꯗ ꯀꯅꯥꯝꯇꯅ ꯉꯥꯡꯁꯛꯄ ꯌꯥꯔꯣꯏ ꯏꯄꯥ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯊꯥꯅꯤꯜ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯅꯆꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ ꯑꯩꯉꯣꯟꯗ ꯄꯥꯕꯅ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯑꯩꯗꯤ
ꯑꯩꯈꯣꯏ ꯄꯥꯕꯅꯒ ꯆꯩꯔꯛꯑꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯥꯅ ꯍꯪꯅꯤꯡꯂꯤꯕꯕꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯏꯆꯦꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯏꯃꯥꯒꯤ ꯊꯥꯅꯦꯜ, ꯅꯄꯥꯗꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯅ ꯅꯆꯦꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ? ꯑꯩ ꯄꯥꯕꯒꯤ ꯃꯇꯧꯁꯦ ꯌꯥꯅꯤꯡꯗꯦꯗ꯫ ꯅꯨꯄꯤꯁꯨ ꯃꯤꯅꯤ, ꯀꯔꯤꯒꯤ ꯃꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯐꯩ, ꯃꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯃꯥꯕꯨ ꯏꯄꯥꯅꯤ ꯍꯥꯏꯔꯣꯏ, ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯔꯣꯏ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯏꯆꯦꯒꯤ ꯊꯥꯅꯦꯜ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯄꯥꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯏꯟꯒꯗꯕꯅꯤ꯫ ꯄꯥꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯗꯦ꯫ ꯅꯪ ꯏꯆꯦꯒꯤ ꯈꯟꯒꯅꯨ꯫ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯒꯤ ꯃꯅꯤ ꯑꯁꯦ ꯅꯪꯅꯤ꯫ ꯅꯪꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ꯫ ꯅꯪ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯔꯣꯏ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯗꯤ ꯑꯩꯅꯁꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯊꯥꯅꯤꯜꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯌꯨ꯫ ꯄꯥꯕꯅ ꯊꯥꯅꯤꯜꯕꯨ ꯈꯟꯖꯔꯤꯕꯁꯦ, ꯊꯥꯅꯤꯜꯅ ꯄꯥꯕꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯇꯥꯔꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯅꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯂꯝꯆꯠ ꯑꯁꯤꯗꯅꯤ ꯅꯧꯄꯥꯅ ꯁꯥꯎꯔꯛꯂꯤꯕꯁꯦ꯫ ꯅꯪ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯒꯅꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯊꯥꯅꯤꯜ ꯃꯆꯦꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ, ꯃꯆꯦꯒꯤꯗꯃꯛꯇ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯗꯕ ꯃꯧꯄꯥꯅꯤ꯫ ꯃꯄꯥꯅ ꯃꯆꯦꯕꯨ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯐꯥꯊꯔꯒ ꯊꯝꯂꯝꯃꯤ꯫ ꯕꯤꯔ ꯑꯌꯨꯛ ꯉꯟꯅ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯕꯥ, ꯊꯕꯛ ꯆꯠꯄꯤꯗꯧꯔꯕꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯑꯩ ꯊꯤꯖꯔꯛꯑꯒꯦ, ꯆꯥꯕꯤꯈ꯭ꯔꯣ꯫ ꯍꯥꯏ, ꯅꯪ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯛꯀꯅꯣꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯅ ꯆꯠꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩ ꯎꯍꯟꯖꯔꯔꯣꯏ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯉꯁꯤꯒꯤ ꯗꯥꯎ ꯌꯥꯒꯗꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯉꯁꯤꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯅ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯆꯥꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯄꯥꯕꯥ, ꯅꯆꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ꯫ ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯁꯦ ꯁꯥꯟꯇꯤ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗꯒ ꯄꯥꯕ ꯀꯧꯔꯛꯀꯅꯨ꯫ ꯂꯥꯏꯖ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯪꯁꯨꯅꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯤꯡꯉꯝꯗꯕꯤ ꯃꯆꯥ ꯑꯁꯤ ꯑꯩꯉꯣꯟꯗ ꯎꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏ ꯕꯕꯥꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯅꯆꯥꯗ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯤꯕ ꯃꯄꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯃꯣꯏ ꯕꯕꯥꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯉꯥꯡꯕꯤ ꯁꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯕꯨ, ꯏꯆꯥꯒꯤ ꯃꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯣꯏ ꯕꯕꯥꯅ ꯏꯆꯥꯗ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯁꯦ ꯍꯦꯟꯃꯜꯂꯤ꯫ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯂꯛꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯐꯥꯎꯕ ꯌꯥꯏ꯫ ꯀꯔꯤꯒꯤ ꯏꯃꯥꯒ ꯏꯆꯦꯒꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯕ? ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯄꯥꯕ ꯑꯣꯏꯅ ꯆꯠꯄꯤꯈꯣ꯫ ꯑꯩ ꯏꯃꯥꯒ ꯏꯆꯦꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯍꯧꯒꯦ꯫ ꯊꯥꯅꯤꯜ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ? ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯣ, ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯃꯁꯤꯒꯤ ꯃꯤꯐꯠꯇꯁꯤꯒ ꯄꯨꯟꯕꯗꯒꯤ ꯃꯄꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯍꯩꯔꯛꯑꯦꯅꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯊꯥꯖ꯫ ꯄꯥꯕꯅ ꯏꯆꯦꯗ ꯊꯤꯅ ꯊꯤꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯔꯥꯜꯁꯤ ꯀꯩꯅꯣ? ꯄꯥꯕꯅ ꯏꯃꯥꯗ ꯇꯥꯏꯅꯔꯤꯕꯗꯨꯕꯨ ꯄꯥꯕ ꯅꯊꯟꯗ ꯈꯜꯂꯒ ꯌꯦꯡꯖꯧ, ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ꯫ ꯄꯥꯕꯥ, ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯄꯥꯕꯥ, ꯅꯆꯥꯗ ꯄꯥꯕꯅ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯏꯆꯦꯗꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯤꯌꯨ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯊꯥꯅꯤꯜ, ꯅꯪ ꯑꯉꯥꯡꯅꯤ, ꯅꯪ ꯀꯩꯁꯨ ꯈꯪꯉꯣꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯟꯁꯤꯟꯕ ꯐꯔꯕꯅꯤꯅ ꯅꯪꯁꯨ ꯉꯥꯎꯔꯦꯅꯦ ꯍꯥ? ꯅꯪ ꯁꯥꯒꯩ ꯑꯁꯤꯒꯤ ꯄꯤꯕꯥꯅꯤ, ꯅꯪ ꯅꯊꯟꯇꯅꯤ꯫ ꯑꯩꯒꯤ ꯂꯟꯗꯤ ꯅꯪꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯉꯥꯡꯕ ꯑꯃꯠꯇ ꯑꯩꯅ ꯂꯧꯔꯣꯏ꯫ ꯄꯥꯕꯥ, ꯄꯥꯕꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯄꯥꯕꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯅꯆꯥꯅꯤꯒ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯤꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯒꯨꯝꯕ ꯑꯃꯕꯨ ꯏꯄꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ꯫ ꯊꯥꯅꯤꯜ, ꯀꯩꯅꯣ ꯅꯪꯅ ꯄꯥꯕꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ? ꯍꯧꯖꯤꯛꯃꯛ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫
ꯏꯆꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯩ ꯁꯨꯡꯉꯥꯏ ꯍꯥꯏꯔꯣꯏ ꯃꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯄꯥꯕꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗꯕꯒ ꯅꯪꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯧꯄꯥ ꯂꯥꯜꯂꯦ ꯑꯩ ꯏꯆꯦꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯒꯦ ꯏꯆꯦꯅ ꯅꯧꯄꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯆꯦ ꯆꯠꯄꯤꯈꯤꯅꯨ ꯑꯩ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦ ꯕꯥꯕꯥ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯉꯥꯡꯖꯔꯔꯣꯏ ꯕꯤꯔꯥ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦꯅ ꯌꯥꯗꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯍꯧꯏ ꯊꯥꯖ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯎꯕꯗ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯖꯔꯝꯗꯦ ꯊꯥꯅꯤꯜ ꯃꯆꯦꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯟꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥꯅꯤꯜ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥꯒ ꯃꯆꯦꯒꯅ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥꯗ ꯍꯪꯕ ꯌꯥꯕ ꯍꯪꯗꯨꯅ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯉꯥꯏꯔꯝꯃꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥ ꯊꯥꯅꯤꯜꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗꯨ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯕꯅꯤ ꯃꯣꯏ ꯕꯕꯥꯅꯅꯤ ꯑꯉꯥꯡꯗꯨ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤ ꯉꯥꯏꯍꯥꯛꯇ ꯀꯥꯡꯗꯦ ꯏꯁꯧ ꯏꯔꯥꯡ ꯃꯌꯥꯝ ꯃꯗꯨꯅꯗꯤ ꯀꯅꯥꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯐꯠꯇꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯥꯏꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯣꯏ ꯕꯕꯥꯒꯤ ꯑꯁꯣꯏꯕꯁꯨ ꯀꯌꯥ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜ ꯅꯨꯄꯤ ꯃꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯥꯅꯤꯜ ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯅꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯪꯕꯨ ꯍꯜꯂꯛꯇꯕꯗ ꯀꯌꯥꯗ ꯋꯥꯔꯨꯔꯤ ꯅꯪ ꯅꯆꯦꯒ ꯏꯃꯥꯒꯒꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯦ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯑꯔꯣꯏꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯒ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯪꯅꯔꯛꯂꯕꯤ ꯏꯃꯥꯒꯤ ꯅꯃꯧ ꯑꯗꯨ ꯄꯨꯖꯔꯛꯂꯦ ꯏꯃꯧ ꯄꯨꯔꯛꯑꯦꯕ ꯏꯁ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯀꯔꯤꯒꯤ ꯏꯃꯧꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯊꯥꯅꯤꯜ ꯃꯥꯒ ꯈꯪꯅꯖꯕꯤ ꯂꯩꯁꯦꯝꯕꯤꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯁꯦꯝꯕꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯃꯥꯒ ꯃꯆꯦꯒꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯣꯡꯃ ꯊꯥꯅꯤꯜꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤ ꯅꯆꯥꯗ ꯃꯤꯡ ꯄꯥꯟꯕꯤꯔꯣ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯤ ꯏꯄꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯏꯆꯥꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ ꯏꯄꯥꯅ ꯅꯪꯒꯤ ꯃꯤꯡꯗ ꯂꯣꯏꯅꯃꯛ ꯄꯥꯜꯂꯒꯦ ꯕꯥꯕꯥ ꯑꯩ ꯄꯥꯟꯖꯔꯒꯦ ꯑꯩꯅ ꯊꯣꯛꯄ ꯐꯅꯅꯕ ꯇꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯂꯧ ꯏꯪꯈꯣꯜ ꯈꯨꯗꯤꯡꯃꯛ ꯊꯥꯅꯤꯜꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯂꯧ ꯏꯪꯈꯣꯜ ꯈꯨꯗꯤꯡꯃꯛ ꯊꯥꯅꯤꯜꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯅꯤꯜꯅ ꯃꯄꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯁꯦꯝꯕꯤꯅ ꯃꯈꯨꯗ ꯀꯔꯤꯁꯨ ꯕꯦꯕꯥꯔ ꯊꯝꯂꯛꯂꯝꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯆꯥ ꯂꯣꯏꯔꯕ꯭ꯔꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯕꯨ ꯆꯥ ꯂꯣꯟꯒꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯌꯨꯝꯒꯤ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯔꯤ ꯆꯥꯛꯄꯨ ꯊꯣꯡꯒꯗ꯭ꯔꯥ ꯆꯥꯕꯨ ꯂꯣꯟꯒꯗ꯭ꯔꯥ ꯉꯝꯖꯗ꯭ꯔꯦ ꯕꯦꯝꯃ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯗꯨ ꯂꯣꯟꯗ꯭ꯔꯕꯗꯤ ꯏꯄꯥ ꯊꯛꯑꯔꯣꯏ ꯏꯃꯧꯗ ꯏꯄꯥꯅ ꯌꯥꯝꯅ ꯌꯦꯠꯂ ꯃꯥꯜꯂꯦ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯖꯔꯣ ꯃꯈꯣꯏꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯖꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯣꯡꯃ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯥꯅꯤꯜ ꯂꯩꯁꯦꯝꯕꯤ ꯅꯈꯣꯏꯅ ꯍꯟꯗꯛ ꯃꯔꯛ ꯄꯥꯕꯗ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯄꯥꯕꯗ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯆꯠꯈꯤꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯅꯈꯣꯏꯅ ꯄꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ ꯌꯨꯝ ꯑꯁꯤꯒꯤꯗꯤ ꯄꯥꯕꯅ ꯑꯍꯜꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯤꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯆꯠꯀꯗꯕꯅꯤ ꯅꯈꯣꯏꯅ ꯄꯥꯕꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧꯗꯣ ꯈꯨꯜꯒꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯄꯥꯕꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯊꯥꯅꯤꯜ ꯂꯩꯁꯦꯝꯕꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯅꯅꯕꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯂꯟꯅꯤ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯎ ꯕꯤꯔ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯕꯨꯛꯆꯦꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯗ ꯑꯗꯨꯝꯅ ꯆꯩꯕ ꯌꯥꯕ꯭ꯔꯣ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯈꯛꯇꯅꯤ ꯅꯪꯅ ꯀꯅꯥꯝꯇꯗ ꯉꯥꯡ ꯁꯛꯀꯗꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯕꯥꯕꯥ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤ ꯄꯥꯕꯁꯨ ꯇꯥꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦꯅ ꯉꯥꯡꯂꯤꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯐꯕ ꯂꯧꯈꯠꯄ ꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯤꯔꯦꯝꯅ ꯉꯥꯡꯕ ꯋꯥꯗꯤ ꯊꯣꯏꯅ ꯇꯥꯗꯕꯅ ꯐꯩ ꯅꯈꯣꯏ ꯑꯅꯤꯁꯨ ꯕꯥꯕꯥ ꯃꯤꯔꯦꯝꯁꯦ ꯏꯆꯦꯔ ꯄꯥꯕꯔ ꯑꯝꯇ ꯈꯟꯕꯤꯌꯨ
Paabadi mana pangba mine haibabu yarine. Tana tana tasinadaba. Una usinadaba. Yam hai paabadi. Bira machanupagi wahaya dudu kumpham khangdraduna sauba saraga leithoktuna chatki. Iche asuk yamna phataba mi sibu ipani haininglibro. Kaigino iche na asuk yamna tonthana hingli sibo. Iche naupada ayaba khudingmak pibiyo. Ai paabagi lamsase angta semthokjagi. Thanil yare. Nangdi yumsigi angangni. Nangna kari khangladuna paabada takadawribana. Paabana tawribase phataba amta yaudi. Afaba ngaktani. Aduga nangna aigidamakta khanbiriba karigino. Nang ai kaisu khanbiyo haide. Aina haigadabadi. Nakhoina paababu luna tawbiyo. Laijamasi hairamduna magi kada mapi ira chenduna changki. Laisembi urabra. Aigi ichena paababu kayagi matik nungsisaba. Aigi ichedi maupa aigi su thawaini. Adubu ai ichegi mamitagi thamoi kaina chentharakliba pirangse. Nongmadi aina khongkatuna nungaibagi pirang oina sinthangani. Ichebu nungaina thamba haibase aigi ithawni. Tamo ichena paababu asuki matik nungsi haiba ai ngasidi mayek sengna khangli. Tamo na nahawai leisaringaida likiba wari singdo tabadagidi. Ngasi ichena paababu kayamuk yamna nungsi haiba ai mayek sengna khangli tamo. Paabana tawriba khaliba wakhalona sidi aisu yaningdi. Ichebu hantana khanbibase malem sida leiriba nupibusu usitabaga chapmani. Laisembi haujikti Thanilgi imungda tawriba pumba mayek sengna khanglami. Laija masak matauda thoidok hentokna phajabi amadi ingtapi nupi oibana pakhang masak matau phajaraba amadi sel paiba kayana lumba laknarami. Adubu laijadi mayumdagi mapanda hentoklamde. Mana mapan hek thoklubada mapana ukiba thoklabadi ngangbi chaibibana laija mayumgi konthong phawba helamde. Mabu amuktang ukiba pakhang singna ngauna khiduna nongambadagi numit taba phawba lumnarami. Nongma laijana phi sananaba laisembiga langleiba chatpada pakhang sing aduna laknaba adu Thanilna uraduna pakhang sing adubu thina phurami. Masigi pausi bira taraduna laijabu chaibirami. Nangna ibo asuk yamna khunjamiya mamangda ikaiba chopa nanghaledana. Thanil nangna kari sukanadraba mi sigidamakta nathawna puthokduna karigi khanaruribano. Baba icheda thawai usilaktrabadi mi sing adubu aina lemna thagadaba nate. Paabadi aikhoiga kari sumari thoknadaba gumbani. Maduna paabagi mai chopningai kaisu thoktabra aina khanjai. Thanil kaigino nangna paabada adugumba wahai sizinariba. Nang aigi kaisu khanbiyo haide. Yare ngasidagi nang nache aibu kauthoklo. Nang aingonda amuk hanna iche su korokano. Iche naupada adumna haibiriba karigino. Iche ai lale. Laija mamitagi mapi taaduna maupada wahai khara hairamduna magi kada changki. Baba ngasidi pelo. Masina tro baba na pamliba. Ichega iga to khaina thamlaga baba na pelaba natro. Phai adudi. Masigi makha tarakpada aina kari torokpage haibado baba yengbi. Moi baba ngasigi numitse natro. Moi baba na kuina dagi ngaijarakliba. Machin maupabu to khaina thamlaga mapa oiba nangi thamoina penjarabanina. Aigi ichabu nungsiba phawba ngamdaba. Nangdine aigisu ipuroibani hainingde. Aduna aibusu somgi nupini haiba kaubiro. Makhoi mayamna aibu aranbaga tahale. Adubudi bai. Nakhoi pumnamak masigi kanadrabi nupisigi michangda leiba sarada. Ngasi phawba aina khalakpa tawrokpa thabak khudimak afaba ngaktani. Phattaba amta yaudi. Ai isana isabu thajai. Kanamtagi wa lauroi. Aidi ai haktagi wa tagani. Bira mathamo yamna kanba nupa amani. Madana haibana chummi khanduna mana thokpa amangang chatki. Numit kharani lairaba matungda Thanil amadi laisembi mapot machay yom senduna chatnanaba sem sarami. Thanil nakhoi kadai chatkadawriban. Naphi narolga luini yom silidubo. Baba aikoi laisembi ga aiga bunna laisembi hoigi mayumda lairuragi. Aikoi ada karbar tawduna marik mahau thokna hingba ngamnanaba hotnajaruragi. Karino ne Thanil nangna haidubo. Nangna ada laikraga napa aikhoidi ahalga oisilakpani. Kanana yengsinbi hauni. Haujikti napa aibu nangna nungaina thambibagi matam oiraklabani. Nangbu napa aibu karimata nungsidrabaro. Aduna ipana hairi nakhoi yum thadoktuna chatkiba yaroiko. Aina thabak ama tawba khuding paabana yetnanaba hotnarisibu kaigino. Aina yum asigi
ꯄꯤꯕꯥꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯈꯠꯀꯅꯤ? ꯑꯩꯈꯣꯏꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕ, ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯈꯟꯕꯤꯔꯛꯀꯅꯨ꯫ ꯊꯥꯅꯤꯜ, ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯪꯅ ꯌꯦꯡꯁꯤꯟꯕꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯏꯔꯣꯏꯗꯣꯏꯅꯣ? ꯃꯁꯤꯗ ꯍꯣꯠꯅꯕꯗ ꯂꯦꯝ ꯄꯥꯅ, ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯆꯥꯕꯗ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯒꯅꯤ꯫ ꯄꯥꯕ, ꯃꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯂꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯌꯣꯟꯅꯤꯡꯕ ꯃꯇꯝꯗ ꯌꯣꯜꯂꯒ ꯀꯔꯕꯥꯔ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯂꯧꯕꯤꯔꯣꯏ, ꯅꯈꯣꯏꯒꯤ ꯊꯝꯂꯝꯕꯒꯤ꯫ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯏꯪꯈꯣꯜ ꯑꯁꯤ ꯐꯥꯎꯕ ꯌꯣꯟꯊꯣꯛꯈ꯭ꯔꯗꯕꯅꯤ꯫ ꯊꯥꯅꯤꯜ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ? ꯅꯪ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯏꯆꯦ, ꯑꯩꯕꯨ ꯊꯤꯡꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯦ, ꯅꯧꯄꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯂꯩꯁꯦꯝꯕꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯕꯤꯔ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯊꯥꯅꯤꯜꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯕꯤꯔ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯃꯃꯥꯅ ꯕꯤꯔꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯕꯤꯔ ꯋꯥꯈꯜ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯅ ꯐꯤ ꯁꯥꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯄꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯔ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯈꯪꯖꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡ ꯁꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯆꯥꯛꯁꯤꯃꯇꯗꯤ ꯏꯟꯖꯔꯛꯀꯦ꯫ ꯃꯁꯤꯃꯇꯗꯤ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯆꯥꯕꯤꯌꯨ꯫ ꯕꯥꯕꯅ ꯅꯥꯕ ꯐꯕꯗꯒꯤꯗꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯆꯪꯉꯛꯑꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯏꯟꯖꯔꯤꯕ ꯆꯥꯛꯁꯤꯃꯇꯗꯤ ꯆꯥꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯂꯥꯏꯖ, ꯏꯄꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯏꯄꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯄꯥꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ꯫ ꯅꯨꯄꯤꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯒꯨꯜ ꯄꯨꯝꯕ ꯈꯪꯂꯦ꯫ ꯅꯨꯄꯤ ꯌꯥꯎꯗꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯁꯦꯝꯕ ꯉꯝꯂꯣꯏ꯫ ꯑꯩꯁꯨ ꯏꯃꯥ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯏꯄꯥꯒꯤ ꯂꯥꯏꯖ, ꯏꯄꯥ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯏꯄꯥ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯕꯥꯕꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯕꯥꯕꯅ ꯅꯆꯥꯕꯨ ꯊꯧꯅꯥ ꯐꯕꯤ ꯑꯃ ꯑꯣꯏꯍꯟꯕꯅꯤ꯫ ꯅꯆꯥꯅ ꯕꯥꯕ ꯏꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯅꯆꯥꯅ ꯅꯤꯡꯉꯣꯜ ꯑꯣꯏꯖꯔꯕꯁꯨ ꯕꯥꯕ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯍꯤꯡꯒꯅꯤ꯫ ꯅꯆꯥꯅ ꯕꯥꯕ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯏꯄꯥꯒꯤ ꯂꯥꯏꯖ, ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯗꯤ ꯏꯄꯥꯒꯤ ꯃꯅꯤꯅꯤ꯫ ꯑꯩꯅ ꯄꯤꯕꯥꯇꯅ ꯌꯨꯝꯒꯤ ꯃꯄꯨꯅꯤ ꯈꯜꯂꯨꯕꯁꯦ ꯑꯔꯥꯟꯕꯅꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯅꯈꯣꯏꯁꯨ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯊꯥꯖ, ꯑꯩ ꯅꯃꯥ ꯅꯆꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯣꯏ ꯕꯕꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯩꯅ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯂꯤꯕ꯫ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯃ ꯑꯣꯏꯔꯁꯤ꯫ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯂꯥꯏꯖ, ꯏꯄꯥ ꯉꯁꯤꯗꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯔꯦ꯫ ꯏꯆꯥꯕꯨ ꯏꯄꯥꯅ ꯀꯔꯤꯃꯇ ꯋꯥꯍꯜꯂꯣꯏ꯫ ꯏꯄꯥ, ꯌꯨꯝ ꯑꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯖꯧ꯫ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯆꯠꯆꯔꯁꯅꯨ, ꯏꯄꯥ ꯀꯔꯤꯃꯇ ꯈꯜꯂꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯥꯏꯖ ꯂꯩ꯫ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯐꯝ ꯊꯣꯛꯇꯦ꯫ ꯏꯆꯥ ꯄꯤꯕꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯂꯥꯏꯖ ꯃꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯇꯧꯕꯨ ꯎꯖꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕꯇꯅ ꯃꯊꯃꯣꯏ ꯄꯨꯝꯕ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯕꯤꯔ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯎ ꯀꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕ ꯎꯔꯒ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯂꯥꯏꯖꯕꯨ ꯌꯨꯝꯗ ꯂꯩꯈꯤꯕ꯭ꯔꯣ? ꯏꯆꯥ ꯃꯪꯂꯦꯝꯕꯤ ꯍꯣꯏ ꯂꯥꯛꯑꯦꯗꯅ꯫ ꯅꯇꯥꯗꯣ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤꯁꯤꯕꯨ ꯆꯥꯛ ꯆꯥꯅꯁꯤꯒ ꯍꯥꯏꯅꯕ꯭ꯔꯣ? ꯍꯣꯏ ꯕꯥꯕꯥ, ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯕꯥꯕꯥ, ꯂꯥꯏꯖꯗꯤ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦꯗ꯫
ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ? ꯑꯩꯈꯣꯏꯗ ꯅꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯧ꯫ ꯏꯄꯥꯅ ꯃꯗꯨꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯑꯦ, ꯕꯥꯕꯥ, ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ꯫ ꯑꯩ ꯂꯥꯏꯖꯗ ꯍꯥꯏꯕ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣ, ꯍꯥꯏꯔꯨꯔꯣ, ꯍꯥꯏꯔꯨꯔꯣ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯏꯖꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯂꯥꯏꯖꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯕꯥꯕꯥ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯂꯥꯏꯖꯗꯣ ꯆꯥꯅꯕ ꯌꯥꯎꯁꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯅ, ꯉꯁꯤꯁꯨ ꯌꯥꯔꯛꯇꯦ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯤꯗꯨꯕꯣ? ꯑꯩ ꯍꯥꯏꯒꯦ꯫ ꯍꯥꯏ, ꯏꯄꯥꯒꯤ ꯂꯥꯏꯖ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯍꯥꯏ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯔꯣꯏꯗꯧꯔꯤꯕꯣ? ꯕꯥꯕꯥ, ꯑꯩ ꯀꯣꯟꯅ ꯌꯥꯎꯔꯒꯦ꯫ ꯀꯣꯟꯅꯁꯨ ꯌꯥꯎꯒꯅꯤ, ꯍꯧꯖꯤꯛꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯆꯥꯅꯧ, ꯏꯄꯥꯅ ꯑꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯆꯥꯅꯍꯧꯗ꯭ꯔꯕꯗꯤ ꯈꯔ ꯂꯩꯔꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯌꯨꯝꯅ ꯀꯩ ꯄꯥꯅꯈ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯃꯤꯟꯅꯕ ꯐꯪꯒꯅꯤ? ꯂꯩꯁꯥꯔꯤꯉꯩꯗ ꯆꯥꯃꯤꯟꯅꯍꯧꯒꯗꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯁꯥ, ꯏꯄꯥ ꯁꯦꯜ ꯄꯤꯒꯦ, ꯅꯈꯣꯏ ꯉꯁꯤꯃꯛ ꯆꯥꯅꯧꯀꯣ꯫ ꯍꯣꯏ ꯕꯥꯕꯥ, ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯆꯥꯅꯔꯒꯦ꯫ ꯕꯥꯕꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ, ꯂꯥꯏꯖꯒꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤ꯫ ꯏꯆꯥꯁꯥ, ꯏꯄꯥꯁꯦ ꯍꯥꯟꯅꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯄꯥ ꯈꯪꯂꯛꯂꯦ, ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯌꯨꯝꯒꯤ ꯂꯟꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯏꯄꯥꯗꯤ ꯄꯤꯕꯥꯒ ꯅꯨꯡꯁꯤꯗ꯭ꯔꯦ, ꯏꯄꯥꯗꯤ ꯅꯤꯡꯉꯣꯜ ꯏꯆꯥꯁꯤꯡ ꯈꯛꯇ ꯅꯨꯡꯁꯤꯔꯤ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯆꯥꯛ ꯆꯥꯅꯧ, ꯅꯈꯣꯏꯅ ꯁꯦꯜꯒꯤ ꯋꯥꯒꯅꯨ, ꯏꯄꯥ ꯄꯤꯒꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯕꯥꯕꯥꯒꯤ ꯋꯥꯍꯩꯁꯤꯗꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯜꯂꯤ꯫ ꯕꯥꯕꯥ ꯍꯣꯏꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯄꯥꯕ꯫ ꯕꯤꯔꯅ ꯂꯥꯏꯖꯒꯦ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯍꯟꯅꯕ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯁꯦꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯏꯃꯥ, ꯏꯆꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ꯫ ꯊꯥꯅꯤꯜ, ꯅꯪ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕ꯭ꯔꯥ? ꯅꯍꯥ ꯃꯈꯩꯗꯤ ꯅꯣꯡꯃꯗ ꯌꯨꯝꯁꯤꯗ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯅꯆꯦ ꯑꯩꯕꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯕ? ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯆꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯈꯪꯉꯤ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯏꯆꯦꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯗꯣ ꯅꯧꯄꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯥꯕꯥ, ꯏꯃꯥ, ꯏꯆꯦ, ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯆꯔꯒꯦ꯫ ꯏꯆꯦ, ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯄꯥꯕꯅ ꯏꯆꯦꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ, ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯕꯤꯗꯕ ꯑꯗꯣ ꯅꯧꯄꯥ ꯊꯃꯣꯏꯗ ꯄꯦꯟꯃꯟꯗ꯭ꯔꯗꯨꯅ ꯅꯧꯄꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯕꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯃꯟꯗ꯭ꯔꯕ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄꯥꯕꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯅ ꯆꯠꯄꯅꯤ꯫ ꯏꯆꯦ, ꯅꯧꯄꯥꯅ ꯏꯆꯦ ꯈꯪꯍꯟꯗꯅ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯊꯥꯅꯤꯜ, ꯅꯪꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯆꯦꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯄꯥꯕꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯄꯥꯕꯗ ꯉꯥꯡꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯆꯥ ꯑꯃꯅ ꯃꯄꯥꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯦꯒꯤ ꯊꯥꯅꯤꯜ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯏꯆꯦ ꯌꯥꯅꯤꯡꯗꯦ, ꯑꯗꯨꯅ ꯅꯪ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯅ ꯉꯥꯡꯂꯣꯏꯗꯕ ꯀꯌా ꯑꯃ ꯄꯥꯕꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯕꯥꯕꯥ, ꯅꯆꯥ ꯂꯥꯜꯂꯦ꯫ ꯌꯥꯔꯦ, ꯏꯆꯥ ꯂꯥꯟꯗꯦ, ꯏꯆꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯩꯕ ꯏꯆꯥꯅꯤ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯊꯥꯒꯠꯂꯤ, ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯋꯥꯈꯜꯅ ꯊꯨꯝꯍꯠꯂꯨꯔꯕ ꯅꯄꯥ ꯑꯩꯕꯨ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯏꯄꯥ ꯏꯆꯥꯗ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ꯫ ꯏꯆꯥꯅ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯏꯄꯥꯅ ꯊꯥꯒꯠꯂꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯦ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯔꯁꯤ꯫ ꯕꯥꯕꯥ, ꯅꯃꯧꯅ ꯄꯥꯕꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯃꯠꯇ ꯂꯥꯟꯗꯦꯅꯦꯍꯦ, ꯏꯄꯥꯅꯤ ꯂꯥꯜꯂꯤꯕꯗꯤ꯫ ꯏꯄꯥꯅ ꯌꯥꯏ, ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ꯫ ꯏꯄꯥꯒꯤ ꯂꯥꯏꯖ, ꯏꯄꯥꯒꯤ ꯃꯅꯤꯅꯤ ꯅꯪꯗꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯖꯕ ꯃꯗꯨꯅ ꯏꯁꯣꯔꯅ ꯑꯩꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯅꯤꯜ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯌꯦꯡꯁꯤꯟꯗꯨꯅ ꯆꯥꯎꯈꯠꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯖꯕ ꯃꯇꯧꯕꯨ ꯎꯔꯒ
ꯈꯨꯟꯖꯥꯁꯤꯡꯅ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯟꯈꯤ꯫